Ngasigi oiba tongan-tonganba collection khara miyam da kudol tamzage Myanmar Junta Laanmina Asian Highway dagi Thai border Faoba Khudum Chansinkhre haiba wafam asina ahan boin miyam da kudol tamzage Thailand ngamkhai dagi Myanmar mayai chabuk yaubada maru oiba lambi ama oiriba Asian Highway number 1 Military Junta Laanmina amuk anna Khudum Chansinba ngamkhre haiba wafam asi tamzaraga video asibu meng tabiriba punamakpu taramna okchari amasong ikaikumna butchari Asian Highway 1 ki yamna maru oiba Mafam sing amuk anna Myanmar Junta Laanmina Khudum Chansinba ngamkiba asina ethnic tribal group singbu takhaibada chawna khudongchaba phanglagani haukiba thadagi Myanmar Junta Laanmina Asian Highway 1 loksinanaba akanba maongda honaduna lakhibani Current National Liberation Army KNLA na matam kayagi mamangtagi Khudum Chansinduna leiramlaba Asian Highway 1 asi chayol asida Junta Laanmina amuk anna Khudum Chansinkibani KNLA bu takhaiduna Asian Highway bu Khudum Chansinabagi damak Myanmar Junta Laanmigi achauba Laanmigi kalam singna anauba langi khuchu khulai singi matenga loinana KNLA gi mathakta landakibani Myanmar Junta Laanmina kaukairak amasong Thingani yungki marakta leiba lambigi saruk sing loksinabagi damak Chaniga humudra manga suba Infantry Battalion Unit na KNLA gi mathakta misalamasung drone sizinaduna landakibani haidi Military Junta lengana chatharakiba landasing adubu KNLA amasong People Defense Force PDF ki lanmi sing na ngakthoknaba kayarak hanna hona kibaga loinana Military Junta lengakna National Highway loksinana ba honar kiba adu mai paktanaba landa kaya sathaki haidi kumza 2023 gi December da kaukairek amasong Miyawe digi marakta leiba Asian Highway asi KNLA na Khudum Chanchinduna KNLA na Khudum Chanduna lakibani kumza 2024 gi angan basarukta Thingani ta leiba Myanmar Junta Laanmi gi Operation Kamanama song Battalion Headquarter ahum loksinba ngamkibani haidi maka satharakpada nungthil pawse gi chifong ama oiriba Kangla pawdagi lokhotcharaga thamjage anaubasu agreement ki matung ina UPF ki camp ani Thupchillagani mangana Atopa Mafam singda hongdokhragani haidi haukiba September 3 da Kukisu Militant Sing Ministry of Home Affairs amasong Manipur Sarkar ahumgi marakta tripartite su agreement sign taunukiba adugi matungina UPF ki oinadi makhoigi hana leiramliba campsing adu nauna hongdo hongjin tauragani aduga KNO gi oinadi hojingmakki oina makhoigi hana leiriba campsing adu hongdo hongjin tawbagi pibam amata leitri haina pawgi source amana haidi pawasina makhata na hairibadi kuki lalolup singi apunba umbrella organization ama oiriba UPF ki makhada punna kuki lalolup nipal lei Makoigi apunba kedargi strength na lising amaga yankhaiga mapani aduga atopa kuki lalolup singi umbrella organization oiriba KNO gi makhadana kuki lalolup tara lei makoigi apunba kedargi strength na lising amaga chama taragadi thoini UPF amasung KNO gi oina ing 2008 tagi chanarakiba su agreement adugi matung ina leiriba sipuna camp taraga marini adubu handak nauna taunakiba agreement adugi matung ina hana leiramliba sugi camp taraga mari asigi manungda Tampaki mitai singna namna tariba jaga sing asida leiriba camp taret amadi chingi jaga singda hongjinduna hana leiriba masing asidagi hanthan bahaina yanakibani hairiba yanakiba adugi matung ina UPF ki makhada hauzik leiriba Sambusang Sinai camp asina Kangpokpi district ki Cycle Police Station gi manung chanba Saijangda Nabin Nalon camp asina Churachandpur district ki Hilep Police Station gi manung chanba Golenkot village ta Saleng Mongbung camp asina Churachandpur district ki Sangai Kot Police Station gi manung chanba Tibei 5 village ta Selet Harmon camp asina Technopal district ki Sita village ta New Faisat Gilgal amasong Songkhojau Hirep camp ani asi amato oina punchinaraga Churachandpur district ki Hinglep Police Station gi manung chanba New Saikota Tingsat Kemasina Kangpokpi district ki Kangsup Police Station gi manung chanba Kharam Baiphai village ta hongbaga loinana haidiba kemasigi maming nauna Langkichoi kem haina maming tholagani Sinung kem Ankhang Suo village asina Prijol district ki Parbung Police Station gi manung chanba Kareng village ta aduga Ngathel Jang Ebenezer kemasina Kangpokpi gi J Thongkhului village ta honglagani Mount Sinai camp asi Thupchillaga hauzik leiriba Phaibatang amasung New Taikot camp ta merge tauragani UPF ki oina pak san hana leiramba camp sing mafam amada hongdokiba amasung camp anina thupchinbada yanakrabasu hauzingmakki oina KNO gi leiriba designated camp sing asidi adumak makhatana leikigani KNO gi ti gamnom camp amasung UPF ki Nazarep Phaibatang amasung New Kaikot camp ti makhatana leikigani hairi makhat
tana Manipur Thugainaba Honarakpada Merger Agreement Khanasi Haiba Ngamba Mihut Khalasi Haiba RK Anand gi wafam thamjage Narendra Modi Amit Shah Thengnaba Ngamba amasung Manipur Thugainaba Honarakpada Merger Agreement Nahounana Khanasi Haiba Ngamba Mihut Khanba matam oide haina hanagi MLA RK Anand na phongdokre wafam asi Merger Agreement ka mari leinana Manipur gi hozik oiriba political gi phibam gi matangda kungamathoi suba Nauria Pakang Lakpa Assembly Constituency gi Coordinating Committee na sinduna mahaki mayumda pangthokiba khananainabagi thoramda saruk yaraduna phongdokibani mahakna hai Manipur gi puwari da hozik asi khwaidagi yamna lebaktiba tangkak ama oiri chai lising ani gi puwari leijarakpa lamdam asi hozik kari thoklagadagi haiba tambangam dabagi phibamda leiri political gi socio economic gi miyengda Manipur hozik karamba phibamda leiri bagi hangladuna lamdam asi gi mirol kannaba aikhoina tawgadaba thogdang karino haibadu mipum khudimangna khangminaba matam oire haiki Manipur gi phurup kannaba aikhoi miyam gi oiba phirep ama lawinaba mathau tare hairaduna Manipuri singna India da tinkraba matungda aikhoina hingbagi mamal yauna hingba ngamlabra haibagi wang ama thorakle political level amada aikhoigi Manipuri haiba kanglup phurup ase kannabagi chapsaba phirep laudrabadi phurup ase mutkhiba amasung kaikhiba yabagi phibamda lagle migi makhong kolaga khuya ifulgumna hingadabadagi ngakthoknabagi phirep ama lawba changi housing assembly mathau tahondana thamli assembly da dictate torokli minute asuktagi hen assembly phamba yaroi haibagi wafam thamlagli masida kiduna makhong makhut loinamak punchilaga thamba asiba MLA asiba lengak amagumna laikibadagi Manipur housing waribani Manipur su chanariba kuki khulai paibasingna Manipur thugainaba amasong separate administration talakpada makhoigi oiba union territory gi demand taroklaba phawbada MLA singna tumina khak leisinbam thokte housing leiriba Manipur gi BJP lengakna assembly da kuki khulai paibasingdagi su withdraw tawgani haibagi warep laukrabani kuki singna chattarakba thawongda BJP gi double engine gi lengakna karigi tumina yengduna leiribano hangladuna Manipur bu ngak senbada achoba thodang lorukliba mitai purupu BJP gi lengakna yonbagi maongda tawjaningde lengakna kuki khulai paibasinga su sangdolakliba asi sungtau tawroidaba thawongni Manipur gi miyamna su sangdon kiba asi akan maongda condemn tawphum thoi haiki India lengaki mathong huktaba thawongda Manipur na India da merge tawkiba adu hauzik soirabra natraga soidabra haibagi wafam thorokle hairaduna merger agreement na maram oiduna Manipur thugainabagi wafam lakliba ase lebaktibani Manipur na India da merge tawkiba da yaukiba wafam sang India lengakna ngakna thabak tawhaningi Manipuri haiba kangluk amadi mitai phurup kannaba miyam punna kusamnaduna chaminabagi matam oire Manipur kannaba punna wasak minasi amasung thabak pangthok minasi Manipur kannaba assembly hingathanche Mapuruk ki damak sirabasu yare haiba afaba miyamgi anauba mihut khanba matam oire housing leiriba assembly asi dissolve tawraga anauba afaba mihut mikhal pangthoktuna khalasi haiki